Lakhipur online na putok saba January gitang ahum yumsa kaisa numit ki Khomjinba Pao tabirasi. Ahanbada maruoiba pao. Assam lengakna ojagi ahang bafam lising taragi mathakta mensin bagi online da darkhas lausin bahokre. Assam Petroleum Mazdur Union amasung driver singna hit and run case ki matangda lengakna thamlakpa anuba ain gi mayokta janing da bapongdokre. Assam Manipuri Kala Academy ki Vice Chairman ki Thaubu Biramba Dr. Saugaijam Pita Chandra Lakhidre. Manipur lenga ki Directorate of Education S na jiribam da su tet porika thabagi ayaba pire. Lilong ki thodokta asoka pananglaba singda chatuna angamba mateng pangkhre amasung National Kung Fu Wushu Championship 2023 da mai pakraba jiribam ki sanaroi singbu taram na okre. Hauzik mapung iba pao tabirasi. Assam lengakna Education Department ta ojagi ahang bafam lising taragi mathakta mensin bagi online gi kuthangda darkhas lausinba ngarangdagi haukre. Lengakna postgraduate ojagi ahang bafam lising amaga chamri ka kunmari amasung graduate teacher gi pham lising tare chani gani pumapan loinana lower primary oja lising ahum chanipan amadi upper primary gi oja lising amaga chatret ka yangkhai gi pham sing asigi damak online da darkhas lausin bagi aroiba matam February gi tang ani gi numidang gi pung tara phawbani hairi pham sing asigi akupa marol sing official website madhyamik.assam.gov.in amadi dw.assam.gov.in da yauri. Asom da ojagi nauna thabak loba sigi manung channa National Institute of Open Schooling NIOS tagi tha tara nipan gi oiba diploma in elementary education DLED pass tawrukpa singi diploma asi valid qualification oiraroi haina Directorate of Elementary Education gi cherol amada hairi. Lenga kasina handakta pass tawkiba hit and run case ki matangda gari driver da lupa lakh tare ki fine amadi chahi tara gi jail tahan bagi mayokta Petroleum Mazdur Union amasung driver singna aina sigi mayokta penda bapangdokre. Ngarang leibak pokpa numita Udarbon Bidhan Sabha Kendra gi manung chanba Moinarbon IOC mamangda Assam Petroleum Mazdur Union amadi driver singna punduna lengak na pass tawkiba aina sigi mayokta penda bagi kholaw laukre. Saruk yakiba miyoi singna paumi singda hai lengak na aina si lauthok triba phawba makhoi makhata na gari thoba leptuna khongjang asi changsingani haiki. Panbajai handakta lengak na pass tawkiba aina mada kanaguma driver amana miyoi ama accident tawduna soklaba matung hanna tuna yenglamdana police amadi administration da ipaw piramdana chen khibat thoglabadi aina sigi matung ina driver adu chahi taragi jail amadi lupa lakh teret phawbagi fine thian bagi wa yauri. সরকার একটা আইন লাগু করছে এই আইনটা আমরা হইছে না এই আইনে 7 লাখ টাকা জরিমানা আর 10 বছরের জেল লাগে ওই একটা ড্রাইভারের 10 বছরের জেল তো আমরা কাটতাম পারতাম না 7 লাখ টাকা তো আমাদের কাছে নাই যেন আমরা দিয়ে দিতাম আমরা যেমন জেল হতে 7 লাখ টাকা কইতে পাই Assam Manipuri Kala Academy gi Vice Chairman oina Thaubu Biramba Dr. Saugaijam Pita Chandra masagi anaba manamaram oiraga Masagi Sangai Silchar Itkhola da December ki tang 13 nongmaijing nimita laikidre laikidaba matamda masagi chahi marfu manga sukre khunai asigi thabak thorom kya da saruk yaramba Saugaijam Pita Chandra Manipuri Sahitya Parishad Assam Central Committee gi Secretary oina su Thaubu Birame mahak matam koina Silchar Gurucharan College da Manipuri Department ki oja ibirame mahakna thabak tagi patharaba matungda Nat Sankirtan gi lamda su thoidokna thawai jauna sak sonduna miyam gi thawal tawbirama misakni mahakna laikitabada maigai kayadagi awapa phongtoknarakli. Government of Manipur gi Directorate of Education S na thokiba cherol amagi matungina Jiribam District Headquarter dasu Teachers Eligibility Test TET Paper 1 Exam Center oina khalle. Eligible candidates singna makhoi gi registered mobile number na January gi tang 3 ki mamangda TET 2022 manedus.com official website asida login tawraga district khangadabani hairi. Admit card na January gi tang 9 dagi 13 dagi manungda website asidagi download tawba yagani aduga examination center singi akupa marol sing January gi tang 10 da haidokani panbajai TET paper 1 examination asi lagliba January gi tang 10 marigi ayuki pung 13 dagi nungthil gi pung 1 makhai phawba pangthokani hairi.
All Manipur United Clubs Organization Amuko, All Manipur Meitei Pangal Clubs Organization Amadi, Pangal Students Organization PSO gi apunba mihut kangbu amana, Ningthaukaban numita Lilong Chingjau the Thokiba Thodokta Asoka Panangduna, Ras Medicity da Laikanaduna Ladipa Mio sing the Chatuna Yingsin Bagalinana, Angamamateng Pankre. Kongseda Sida Amuko gi President Nando Luang. All Manipur Meitei Pangal Clubs Organization gi Working President Rahman Jumkhaibam Amadi, Pangal Student Organization PSO gi Farid Bogimayum Amadi Lupasigi Maruipa members sing Kongseda Sida Sarujaki Hairi. Kung Fu Wushu Association Assam na sinduna Assam gi Kamrup Jila gi Mirzada December gi kuntaretagi kunmapan phauba chathakiba KWAI Kunsuba National Kung Fu Wushu Championship 2023 da saruk yaruba Jiribam Uchatholdagi Gayanta Singh Amadi Hari Sana Devi gi machanupa Okram Daman Singh na KG Humpu gi sanabada gold laurakle aduga Vijay Singh Amadi Anupama Devi gi machanupa Kharibam Yumkhaibam Singh na KG Kunmanga gi sanabada silver medal lauraktuna makhoi anina Jiribam gi mingchet porakre masana sida hena mai onsinduna awang bathakta mai pakpa oirakna nabag onaminasi haina coach oiriba longjam modon mohon Singh na phongdorakle panbayai mai paklaba sanaroi Singh asibu Jiribam gi lup kaya na taram na okhi bagaloinana Uchathol club na sinduna achamba thorom amada makhoibu taram na okhi na state tapa tim da harage tim da kuntra mari tarni aji state ta amuga state ta nipan sida state ta apa paraga asam ni tim ta amuga kunna tim kuntra mari tarni jadi apa ni angang sub junior gi sahi mapan gi se sina 22 to 25 kg da mana silver lawra aduga under 17 gi dana 56 to 60 kg daมันกอลเราเลยแพทเทิร์นหายไปสิแพทเทิร์นทุกการแต่งานนี้นะหันมาถูกคนนี้นะปาราโดไอดีไม่สเต็ปเลยนี่แล้วมันกบตัวมินิมัมใช้สิ่งมันงานนี้นะสเต็ปเอาหุ่มภาษาละมาการเก่าเลยโทรเคลแล้วหันมาถูกคนนี้นะไม่ปักประตูอย่างวันนั้นมันคงหาไปที่งานจะดูมาทั้งใช้วิสมัยนั้นดูหลักกันเนี่ยเราคุยอ่ะแต่ในสิ่งหลังในสิ่งนั้นหายไปเลยมาทั้งเด็กอินเดียจะต้องทำตามนี้วันนั้นที่ไม่บีกว่าตาบุญใจแต่ตอนนั้นมาตาบุญใจมาเกิดถึงจัดแล้วก็จัดแล้ววันนั้นนี่งานในส่วนที่ถูกทงนั้นส่วนนั้นนี่ครับ Kangan Jabama Healthcare Amadi Paramedical Science da University Grants Commission na Sakhang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada Course si Tambiba Haure Healthcare ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu natraga mobile number 939573245 da pau phaunabiyo Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengna bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung mapandagi numidangi pung 3 phawba layengzari Mobile number 8638078821 ne Aroibada maruiba pau amukhanna
Assam lengakna ojagi ahang bafam lising taragi mathakta mensinabagi online da darkhas lausin bahokre. Assam Petroleum Mazdur Union amasung driver singna hit and run case ki matangda lengakna thamlakpa anuba ain gi mayokta janing da bapongdokre. Assam Manipuri Kala Academy ki Vice Chairman ki thaupu biramba Dr. Saugaijam Pita Chandra Laikhidre. Manipur lenga ki Directorate of Education S na jiribam da su tet porika thabagi ayaba pire. Lilong ki thodokta asoka pananglaba singda chatuna angama mateng pangkre amasung National Kung Fu Wushu Championship 2023 da mai pakraba jiribam ki sanarui singbu taram na okre. Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare.